ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ꯫ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯥ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯇꯒꯤ ꯈꯪꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯗꯨꯅ ꯂꯩꯔꯛꯄ ꯊꯥ ꯑꯅꯤ ꯈꯔ ꯍꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯒꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯝꯄꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯖꯝꯄ ꯃꯁꯥꯃꯛꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯤꯁꯦ ꯖꯝꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯨꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯂꯨꯍꯣꯡꯂꯛꯄ ꯊꯥ ꯑꯅꯤ ꯑꯍꯨꯝꯇ ꯉꯥꯏꯔꯤꯕ ꯂꯨꯔꯤꯕꯨ ꯖꯝꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯃꯗꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯗ ꯂꯨꯔꯤ ꯖꯝꯄꯗ ꯀꯞꯇꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯝꯄꯅꯁꯨ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯐꯖꯅ ꯍꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯍꯥꯏꯕꯗꯤ ꯖꯝꯄꯒꯤ ꯌꯨꯝ ꯑꯗꯨꯒꯗꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯅ ꯖꯝꯄꯗ ꯌꯨꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯍꯣꯏ ꯃꯇꯝ ꯈꯔꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥ ꯊꯥꯒꯤ ꯕꯔꯥ ꯊꯤꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯑꯆꯧꯕ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯏꯕꯥꯅꯤꯒꯤꯗꯃꯛꯇ ꯁꯥꯒꯅꯤ ꯍꯥꯏꯅꯁꯨ ꯂꯨꯔꯤꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯨꯔꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯔꯥꯡ ꯂꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯅ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯕꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯃꯔꯥꯡ ꯇꯧꯕꯁꯤꯕꯨ ꯆꯠꯅꯕꯤ ꯑꯣꯏꯔꯕꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯨꯔꯤꯅ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯑꯗꯣ ꯑꯩ ꯆꯥꯂꯨꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯔꯤ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯖꯝꯄ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯅ ꯆꯥꯗꯣ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯅ ꯖꯝꯄꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯑꯗꯣ ꯆꯠꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯖꯝꯄꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯃꯍꯥꯛ ꯅꯨꯃꯤꯠ 15ꯒꯤ ꯁꯨꯇꯤ ꯂꯧꯊꯣꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯔꯤꯗ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯖꯝꯄꯅꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯑꯃꯗꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡꯅ ꯀꯔꯝꯕ ꯃꯑꯣꯡ ꯍꯩꯅꯔꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯗꯣ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯤꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯖꯝꯄꯅꯁꯨ ꯍꯔꯥꯎ ꯌꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯤ꯫ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯗꯣ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯖꯝꯄꯅ ꯌꯨꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯒ ꯂꯨꯔꯤꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯐꯖꯔꯕ ꯌꯨꯝ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯆꯦꯛꯅ ꯂꯣꯏꯅꯃꯛ ꯈꯥꯖꯤꯜꯂꯤ꯫
ꯑꯗꯨꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯕ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯆꯦꯛꯅ ꯐꯦꯟꯁꯤꯡ ꯀꯥꯕ ꯑꯗꯨꯗ ꯂꯨꯔꯤꯅ ꯇꯥꯃꯣ ꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯆꯦꯛꯅꯁꯨ ꯂꯣꯏꯅ ꯈꯥꯖꯤꯜꯂꯤ ꯑꯁꯣꯝꯅ ꯍꯪꯂꯛꯄꯗꯨꯗ ꯖꯝꯄꯅ ꯈꯪꯗꯦꯅꯦ ꯑꯥꯗ ꯒꯦꯠ ꯉꯥꯛꯂꯤꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯥꯜꯂꯤ ꯃꯁꯤꯗ ꯍꯪꯂꯨꯁꯤ ꯂꯥꯎ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯇꯥꯃꯣ ꯀꯔꯤꯝꯇ ꯍꯪꯖꯒꯦꯕ ꯍꯥꯏꯗꯨꯅ ꯖꯝꯄꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯖꯝꯄꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯂꯝ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯋꯥ ꯈꯔ ꯇꯥꯟꯅꯖꯤꯟꯗꯨꯅ ꯇꯧꯕꯅꯤ ꯑꯣ ꯌꯨꯝꯁꯤꯕꯨꯗꯤ MLA ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯌꯨꯝꯅꯤ ꯌꯨꯝꯁꯤꯁꯨ ꯌꯣꯟꯊꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯈꯣꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯏꯅꯦ ꯃꯃꯜꯕꯨꯗꯤ ꯈꯔ ꯆꯥꯎꯔꯅꯤ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯑꯁꯤꯗ ꯎꯌꯨꯡ ꯑꯃ ꯌꯨꯡꯂꯒ ꯖꯒꯥ ꯈꯔ ꯄꯤꯊꯣꯛꯂꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯖꯟꯅ ꯆꯪꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯐꯔꯦ ꯒꯥꯔꯗꯦꯟꯒꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯒꯦꯠ ꯑꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯦ ꯃꯗꯨꯗꯒꯤꯗꯤ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄ ꯒꯦꯠ ꯑꯗꯨ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯉꯛꯂꯦ ꯖꯝꯄꯗꯤ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥꯗ ꯑꯄꯥꯝꯕ ꯄꯣꯛꯈ꯭ꯔꯦ ꯌꯨꯝ ꯑꯁꯦ ꯃꯃꯜ ꯀꯌꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯣꯏꯗꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯂꯨꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯌꯦꯡꯉꯨꯅꯦ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯩꯀꯣꯜꯁꯤꯡꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯑꯗꯨꯝꯅ ꯖꯝꯄꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯔꯤꯗꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯗꯣ ꯂꯩ ꯑꯗꯣꯝꯗ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯖꯝꯄꯅ ꯀꯗꯥꯏꯗꯅꯣ ꯃꯁꯤꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯑꯩꯅ ꯂꯩꯗ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯂꯨꯔꯤꯅ ꯌꯦꯡꯂꯤꯕ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯉꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯉꯛꯄꯗꯗꯤ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯐꯖꯔꯕ ꯈꯨꯟꯅꯨ ꯌꯣꯛꯐꯝ ꯄꯣꯟ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯖꯝꯄꯅ ꯅꯪꯅ ꯌꯦꯡꯉꯤꯁꯤ ꯈꯨꯟꯅꯨꯁꯤꯗꯔꯣ ꯂꯥꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯟꯅꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯨꯔꯤꯕꯨ ꯄꯨꯁꯜꯂꯤ ꯑꯗꯨꯝꯅ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯅ ꯈꯨꯟꯅꯨ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯃꯅꯤꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯪꯂꯨꯔꯒꯅꯨꯀꯣ ꯃꯐꯝ ꯑꯗꯨꯗꯤ ꯆꯪꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯔꯤꯅ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯈꯨꯟꯅꯨꯁꯦ ꯀꯔꯤꯁꯨ ꯂꯧꯔꯣꯏ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯕ ꯆꯪꯉꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯄꯔꯞ ꯈꯨꯟꯅꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯃꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯈꯨꯟꯅꯨꯁꯤꯡꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛ ꯊꯥꯛꯂꯤꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯅꯤꯅ ꯅꯈꯣꯏ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯂꯃꯅꯤꯅ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯈꯨꯟꯅꯨꯁꯦ ꯑꯃ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯆꯩꯔꯛꯂꯤ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯃꯅꯥꯛ ꯆꯪꯕ ꯐꯥꯎꯕ ꯌꯥꯗꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯈꯨꯟꯅꯨꯅꯤ ꯍꯥꯏꯔꯒ ꯑꯃ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯆꯩ ꯅꯤꯔꯤꯕ꯭ꯔꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯨꯍꯧꯔꯣꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯝꯄꯅ ꯂꯨꯔꯤ ꯕꯖꯥꯔꯗꯒꯤ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯄꯨꯈꯤꯕ ꯑꯗꯨꯗ ꯈꯨꯟꯅꯨꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯨꯔꯤꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯃꯅꯤꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯨꯟꯅꯨ ꯑꯁꯤꯗ ꯆꯥꯒꯗꯧꯕ ꯌꯦꯡꯂꯤꯕꯁꯤꯕꯣ ꯃꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯨꯔꯥꯟꯕꯒ ꯂꯥꯛꯇꯅꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯒꯦꯠ ꯑꯗꯣ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯒꯦꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯗꯨꯅ ꯆꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯌꯨꯝ ꯑꯗꯨꯕꯨ ꯉꯥꯛꯍꯧꯔꯤꯕ ꯉꯁꯥꯏ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯅ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯣ ꯒꯦꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯒꯦꯠ ꯁꯪꯗꯨꯅ ꯂꯩꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ
ꯊꯛ ꯆꯥꯗꯨꯅ ꯂꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯩ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯑꯦ ꯈꯨꯅꯨ ꯊꯝꯂꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯈ꯭ꯔꯦꯅꯤ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯆꯦꯛꯄꯜꯒꯤ ꯋꯥꯜ ꯑꯁꯤꯕꯨ ꯀꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏꯅꯦ ꯍꯥꯏꯁ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯔꯅꯦ ꯑꯁꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯝꯕꯅꯤꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯦꯠꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯀꯥꯞꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯈꯥꯏꯔꯕ ꯑꯗꯨꯒ ꯃꯌꯥꯁꯨ ꯌꯥꯝꯅ ꯆꯧꯅ ꯁꯥꯡꯂꯕ ꯑꯃꯗꯤ ꯃꯁꯥ ꯑꯗꯨꯗ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯂꯩꯇꯦꯡꯂꯕ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯈꯨꯅꯨꯁꯤꯡ ꯑꯗꯣ ꯐꯥꯗꯨꯅ ꯃꯉꯛ ꯑꯗꯣ ꯊꯗꯠꯇꯨꯅ ꯏ ꯆꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯍꯩ ꯀꯅꯥꯅꯣ ꯍꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯆꯦꯟꯁꯤꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯨꯅꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯅꯨꯒꯤ ꯃꯉꯛ ꯑꯗꯣ ꯊꯠꯇꯨꯅ ꯆꯥꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯆꯦꯛꯄꯜ ꯑꯗꯨ ꯀꯥꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯝꯃꯂꯤꯅ ꯒꯦꯠ ꯑꯗꯣ ꯄꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯅ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯂꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯣ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯇꯠꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯤꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯈꯨꯅꯨꯒꯤ ꯃꯉꯛ ꯊꯠꯇꯨꯅ ꯆꯥꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯁꯥꯕꯥꯟ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯈꯨꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯝꯒꯤ ꯂꯤꯕꯣꯟ ꯈꯨꯄꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯨꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯣ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯔꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯗꯦ ꯏꯆꯤꯛ ꯆꯤꯛꯏ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡꯒꯤ ꯕꯦꯜ ꯑꯗꯣ ꯈꯤꯡꯂꯤ ꯑꯗꯨꯝꯅ ꯈꯤꯡꯕꯗꯨꯗ ꯖꯝꯄꯔꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯂꯦꯞ ꯂꯩꯔꯝꯕꯗꯨꯗ ꯇꯥꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯨꯝꯂꯨꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯖꯝꯄꯔꯅ ꯍꯣꯏ ꯇꯥꯗ ꯇꯨꯝꯂꯨꯔꯦ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯉꯁꯥꯏ ꯌꯦꯡꯂꯝꯕ ꯈꯨꯅꯨ ꯑꯗꯣ ꯃꯤꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯍꯤꯡꯆꯥꯕꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯝꯂꯦ ꯑꯗꯨꯒ ꯆꯦꯛꯄꯟ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯁꯕꯥꯟꯖꯝꯅ ꯃꯥꯟꯅꯩꯅꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯈꯨꯖꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯕꯦꯟꯗꯤ ꯂꯣꯟꯈꯤꯕ ꯈꯨꯂꯣꯟ ꯁꯝꯕꯨꯜ ꯂꯣꯏꯅꯃꯛ ꯃꯥꯟꯅꯩꯅꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯦ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎꯕ ꯂꯨꯔꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯖꯝꯄꯔꯅ ꯀꯧꯔꯛꯄꯗꯨꯗ ꯂꯨꯔꯤꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯔꯅ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇ ꯇꯥꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯈꯨꯅꯨꯁꯤꯡꯗꯨ ꯃꯉꯛ ꯊꯦꯛꯂꯒ ꯆꯥꯈꯤ ꯍꯥꯏꯗꯅ ꯃꯁꯥꯁꯤꯗ ꯏ ꯇꯩꯕ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯂꯨꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯈꯤꯕ ꯐꯤꯖꯣꯜ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯂꯨꯔꯤꯅ ꯁꯦꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯨꯖꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯤꯔꯤ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯏ ꯑꯃꯠꯇ ꯇꯩꯗꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯃꯌꯥꯁꯨ ꯁꯥꯡꯗꯦ ꯃꯗꯨ ꯃꯉꯥꯏꯔꯦ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯝꯃꯅꯤꯗꯣ ꯌꯥꯝꯅꯗꯤ ꯆꯤꯡꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯡꯅꯔꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅ ꯐꯔꯦ ꯅꯈꯣꯏꯁꯨ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯝꯃꯅꯤꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯔꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯈꯔꯁꯨ ꯉꯥꯎꯖꯥꯏꯅꯤꯗ ꯍꯨꯏꯅ ꯌꯦꯟꯅ ꯈꯨꯅꯨꯗꯨꯕꯨ ꯆꯥꯊꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯅ ꯆꯥꯏ ꯀꯥꯏꯅ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯇꯥꯏꯞꯅꯤꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯖꯝꯄꯔꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯨꯔꯤꯁꯨ ꯏꯅꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗꯤ ꯇꯨꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯊꯛ ꯆꯥꯗꯨꯅ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯑꯗꯣ ꯄꯤꯔꯨꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯛ ꯆꯥꯕꯒꯤ ꯄꯥꯔꯇꯤ ꯑꯗꯣ ꯊꯨꯒꯥꯏꯔꯛꯂꯨꯔꯕꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯑꯃꯗꯤ ꯊꯕꯛ ꯊꯥꯗꯠꯂꯛꯄꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯒ
ꯈꯨꯅꯨꯁꯤꯡ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯥꯅꯅꯕꯒꯤ ꯂꯥꯛꯄꯗꯗꯤ ꯈꯨꯅꯨꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯧꯅ ꯀꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯈꯨꯅꯨꯁꯤꯡꯗꯤ ꯈꯨꯅꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯁꯨꯅꯦ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯀꯔꯤꯝ ꯈꯪꯗꯦꯗꯤ ꯍꯥ ꯅꯪ ꯁꯤꯕꯨ ꯌꯨꯝꯁꯦ ꯁꯦꯟꯅꯅꯕ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯥꯎꯒꯠꯄꯤꯒꯅꯨ ꯉꯔꯥꯡꯗꯣ ꯍꯤꯡꯆꯥꯕꯤꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯆꯦꯛꯄꯜꯁꯤ ꯆꯣꯡꯂꯒ ꯈꯨꯅꯨꯁꯤꯡ ꯑꯗꯣ ꯁꯦꯠꯇꯨꯅ ꯆꯥꯈꯤꯕꯅꯤ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯃꯤꯅꯝꯗꯅ ꯉꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯂꯧꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯣ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯈꯨꯅꯨꯁꯤꯡꯗꯨ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯣ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯕꯨ ꯇꯧꯒꯗꯣꯏꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯒꯦꯠ ꯑꯗꯣ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯒꯦꯠ ꯑꯗꯨꯗ ꯀꯥꯔ ꯐꯖꯕ ꯑꯃ ꯇꯣꯡꯗꯨꯅ ꯊꯧꯗꯣꯔꯛꯂꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯗ ꯑꯩ ꯌꯨꯝꯁꯦ ꯐꯖꯅ ꯉꯥꯛꯎ ꯍꯥꯏꯕꯅꯤ ꯀꯣ ꯎꯏꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯅ ꯈꯨꯅꯨ ꯋꯥꯡꯉꯤ ꯍꯌꯦꯡꯅ ꯀꯔꯤ ꯃꯥꯡꯗꯣꯔꯤꯒꯦ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯕ ꯃꯇꯨꯡ ꯆꯠꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯁꯨ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯀꯣꯏꯔꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗꯁꯨ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯒꯦꯠ ꯑꯗꯨꯗ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛ ꯆꯩ ꯑꯗꯣ ꯄꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯤꯆꯩ ꯑꯗꯣ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯆꯗꯨꯅ ꯈꯨꯅꯨ ꯈꯔꯁꯨ ꯂꯩꯔꯗꯨꯅ ꯈꯨꯅꯨꯒꯤ ꯄꯣꯟ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯕꯅꯤ ꯑꯁꯨꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯂꯃꯅꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯋꯥꯡꯂꯕ ꯆꯦꯄꯜ ꯑꯗꯣ ꯆꯣꯡꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯂꯃꯅꯤꯅ ꯑꯩ ꯀꯅꯥꯅꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯂꯤꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯒꯤ ꯃꯪꯃꯛꯇꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯈꯪꯂꯦꯞ ꯍꯦꯛ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯗ ꯂꯤꯆꯩ ꯑꯗꯨꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯆꯩꯅꯥ ꯐꯥꯎꯗꯕꯒꯨꯝ ꯅꯤꯂꯃꯅꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯂꯃꯅꯤꯅ ꯅꯪ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕ ꯈꯨꯅꯨ ꯄꯤꯌꯨ ꯍꯥꯏꯔꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯗꯨꯝꯅ ꯅꯤꯂꯃꯅꯤꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯥꯅꯤ ꯅꯪꯅ ꯈꯨꯅꯨ ꯑꯗꯣ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯝꯗꯨꯅ ꯆꯥꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯝꯗꯨꯅ ꯆꯥꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯛꯇꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯝꯂꯕ ꯏꯈꯦꯡ ꯃꯌꯥꯝ ꯑꯗꯣ ꯂꯨꯔꯤꯅ ꯂꯣꯏꯅꯃꯛ ꯊꯛꯆꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯔꯤꯗꯣ ꯆꯦꯛꯄꯜ ꯑꯗꯨ ꯆꯣꯡꯗꯨꯅ ꯃꯍꯥꯛ ꯖꯝꯄꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯑꯗꯨꯝꯅ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯃꯔꯥꯡ ꯂꯪꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨ ꯖꯝꯄꯅ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯨꯃꯥꯏꯅ ꯃꯔꯥꯡ ꯂꯪꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯕ ꯌꯥꯎꯔꯖꯥꯅꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯖꯝꯄꯗꯣ ꯃꯈꯥꯔꯣꯝꯗ ꯄꯔꯞ ꯀꯨꯝꯊꯔꯒ ꯃꯌꯥꯝ ꯂꯥꯛꯅꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯏ ꯂꯣꯔꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯖꯝꯄ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯩ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯖꯝꯄꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯣ ꯃꯉꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯛꯂꯒ ꯐꯀꯥꯏꯈꯤꯕꯒꯤ ꯃꯈꯧꯔꯤ ꯑꯗꯣ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯁꯨ ꯏ ꯉꯥꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯉꯍꯥꯟꯁꯨ ꯃꯤꯑꯣꯏ ꯑꯃ ꯑꯁꯨꯝꯅ ꯃꯉꯛ ꯐꯀꯥꯏꯗꯨꯅ ꯏ ꯊꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯁꯥꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕ ꯖꯥꯠꯂꯣ ꯅꯣꯡꯃ ꯀꯥꯡꯗꯦ ꯉꯍꯥꯟꯁꯨꯅꯤ ꯉꯔꯥꯡꯁꯨ ꯑꯗꯨꯒ ꯉꯁꯤꯁꯨ ꯇꯧꯔꯝꯂꯦ ꯍꯌꯦꯡꯅ ꯀꯅꯥꯒꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯝꯄꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯂꯩꯔꯨ ꯃꯐꯝꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯥꯛꯇ ꯍꯦꯛ ꯂꯩꯔꯨꯏꯗ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯂꯨꯔꯤꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯔꯤ ꯂꯩꯀꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯅꯦ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯨꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯁꯥ ꯊꯣꯛꯏ ꯍꯥꯏꯕ ꯍꯣꯏꯅꯦꯍꯦ ꯉꯍꯥꯟ ꯑꯩꯈꯣꯏꯅ ꯈꯨꯅꯨ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯕ ꯁꯦꯀꯨꯔꯤꯇꯤꯗꯨ ꯍꯥꯏꯗꯤ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯁꯦꯀꯨꯔꯤꯇꯤꯗꯨ ꯃꯗꯨꯅꯤꯅꯦ ꯑꯁꯤꯗ ꯃꯈꯧꯔꯤꯗꯨ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯐꯛꯀꯥꯏꯔꯒ ꯆꯤꯛꯈꯥꯏꯔꯒ ꯏ ꯆꯨꯞꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤꯅꯦ ꯁꯤꯍꯧꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯨꯔꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯑꯗꯨꯃꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯖꯝꯄꯗꯤ ꯋꯥ ꯃꯈꯥ ꯑꯗꯨꯝ ꯇꯥꯅ ꯉꯥꯡꯉꯤ ꯑꯁ ꯑꯩꯈꯣꯏꯕꯨ ꯉꯜꯂꯤꯉꯩꯁꯤꯗ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯅꯦ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯒꯦ ꯈꯟꯖꯕꯅꯤ ꯂꯩꯖꯔꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯎꯃꯪ ꯋꯥꯃꯪꯁꯨ ꯅꯠꯇꯅ ꯁꯥ ꯌꯥꯝ ꯊꯣꯛꯏꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯏꯅ ꯑꯁ ꯌꯥꯔꯦꯁꯦ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯀꯤꯔꯅꯕ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯃꯔꯥꯜ ꯂꯩꯕꯒꯤ ꯁꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯉꯁꯤ ꯈꯛ ꯅꯠꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦꯀꯣ ꯀꯩꯅꯣꯝꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯉꯨꯕ ꯂꯩꯔꯨꯐꯝꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯍꯤꯡ ꯉꯥꯍꯤꯡꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯖꯝꯄꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯂꯨꯔꯤ ꯖꯝꯄꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯛ ꯁꯦꯜꯂꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯅꯈꯤꯗ꯭ꯔꯦ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯄ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏ ꯌꯨꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯔꯤꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯦꯛꯄꯜ ꯑꯗꯣ ꯆꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯈꯨꯅꯨꯒꯤ ꯕꯣꯟ ꯑꯗꯨꯁꯨ ꯈꯨꯅꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯨꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯥꯅꯆꯤꯡꯕ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯛꯄꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯃꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯍꯜ ꯑꯃꯈꯛ ꯌꯨ ꯌꯥꯝꯅ ꯉꯥꯎꯔꯒ ꯁꯥꯏꯀꯜ ꯑꯃ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯐꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯏꯁꯩꯁꯨ ꯉꯪꯂꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯏꯁꯩ ꯉꯪꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯀꯜꯗ ꯉꯥꯊꯔꯤꯕ꯭ꯔꯥ ꯁꯥꯏꯀꯜꯅ ꯃꯉꯣꯟꯗ ꯉꯥꯊꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯂꯨꯔꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯂꯨꯔꯤꯗꯣ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯁꯞꯇ꯭ꯔ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯡꯁꯤꯟꯕ ꯍꯦꯟꯖꯜꯂꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯁꯨꯝ ꯑꯣꯟꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯂꯨꯔꯤꯅ ꯂꯩꯔꯤꯕꯁꯤ ꯁꯣꯔꯣꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯅꯤ ꯑꯍꯜ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯂꯨꯔꯤ ꯑꯗꯨꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯇꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯏꯅ ꯈꯨꯠꯂꯩ ꯊꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯌꯥ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯐꯛꯇꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯂꯨꯔꯤꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯂꯨꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯌꯥꯝꯂꯕ ꯏ ꯑꯗꯣ ꯊꯛꯇꯣꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯃꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯖꯝꯄꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯗꯨꯗꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕꯁꯦ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯁꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯊꯋꯥꯏ ꯋꯥꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯃꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕ ꯑꯗꯨꯗ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯝꯄꯁꯨ ꯑꯌꯨꯛ ꯑꯗꯨꯗ ꯌꯥꯍꯧꯔꯛꯂꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯥ ꯑꯃꯅ ꯃꯉꯛ ꯑꯗꯣ ꯁꯦꯒꯥꯏꯗꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯁꯤꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯂꯩꯕ ꯀꯤꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯒ ꯂꯨꯔꯤꯗ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯨꯔꯤꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯂꯨꯔꯤꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖꯇ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯨ ꯃꯤꯔ ꯂꯥꯏꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯌꯦꯡꯉꯨꯅꯦ ꯁꯥꯔ, ꯌꯦꯡꯉꯨꯅꯦ, ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯆꯦꯄꯜ ꯑꯁꯤ ꯀꯥꯜꯂꯒ ꯆꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯉꯝꯒꯗ꯭ꯔꯥꯅꯦ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯁꯥꯅ ꯆꯣꯡꯗꯨꯅ ꯉꯝꯒꯦꯅ ꯉꯝꯃꯕꯗ ꯐꯨꯠ 5-6 ꯃꯉꯥꯏꯔꯦ ꯃꯤꯑꯣꯏꯕꯅ ꯆꯣꯡꯕ ꯉꯝꯗ꯭ꯔꯤꯁꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯐꯨꯠ 10ꯒꯤ ꯃꯊꯛꯇꯅꯤ ꯃꯥꯅ ꯆꯣꯡꯉꯤꯕꯁꯤ꯫ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯌꯦꯡꯉꯨ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗꯒꯤ ꯏ ꯆꯨꯞꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯦꯄꯜ ꯑꯁꯤ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯅꯦ ꯁꯥꯔ, ꯃꯁꯤꯕꯨ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯉꯝꯒꯗ꯭ꯔꯣ? ꯁꯥꯅꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ, ꯈꯨꯖꯤ ꯁꯤꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯦ ꯃꯤꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯅꯠꯇꯕ ꯃꯤ ꯍꯤꯡꯆꯥꯕꯤꯒꯨꯝꯕ ꯃꯥꯜꯂꯤ꯫ ꯑꯣꯏ, ꯅꯪꯒꯤ ꯋꯥꯗꯣ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏꯅꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯃꯤ ꯆꯥꯏ ꯍꯥꯏꯔꯕꯗꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯍꯦꯔꯥ, ꯃꯗꯨꯕꯨ ꯏꯕꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯁꯥꯔ, ꯊꯤꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯁꯥꯔ, ꯉꯔꯥꯡꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯔꯥꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯕꯨ ꯍꯥꯠꯈꯤꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯤ ꯑꯗꯣ ꯂꯥꯛꯑꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯇꯨꯏ ꯁꯥꯔ, ꯁꯤꯒꯤ CCTV ꯐꯨꯇꯦꯖꯁꯤꯡꯗ ꯎꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯊꯤꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯈꯔ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔ, ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯨꯏ ꯑꯃ ꯊꯝꯂꯁꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯣꯡꯒꯟꯕ ꯍꯨꯏ ꯑꯃ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯏ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕꯒꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤꯅꯦ ꯍꯤꯡꯆꯥꯕꯤꯗꯣ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯍꯧꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯨ ꯃꯥꯏ ꯄꯥꯛꯂꯦꯗꯅ꯫ ꯌꯥꯏ, ꯃꯗꯨ ꯌꯥꯏ꯫ ꯐꯔꯦ, ꯍꯨꯏ ꯑꯃ ꯅꯍꯥꯛꯅ ꯊꯤꯔꯨꯔꯣ, ꯌꯥꯝꯅ ꯈꯣꯡꯒꯟꯕ ꯍꯨꯏ ꯑꯃ, ꯑꯗꯨꯒꯅꯦ ꯄꯨꯟꯗꯨꯅ ꯊꯝꯂꯨꯔꯣ꯫ ꯑꯁꯣꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯨꯏ ꯑꯃ ꯂꯩꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯄꯨꯂꯤꯁꯁꯤꯡꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ CCTV ꯐꯨꯇꯦꯖ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯨꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯈꯩ ꯎꯗꯕ ꯁꯛꯇꯝ ꯑꯃ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯑꯦꯂꯔꯠ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯄꯗꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯟꯕꯁꯨ ꯍꯧꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ CCTV ꯐꯨꯇꯦꯖꯄꯨ ꯄꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ, "ꯑꯩ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯈꯨꯠ ꯊꯥꯒꯤꯅꯨꯀꯣ, ꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯌꯦꯡꯁꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯨꯏ ꯑꯁꯤ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯂꯣꯝꯗꯨꯅ ꯄꯨꯂꯤꯁ ꯅꯨꯄꯥ ꯈꯔꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯅꯕ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏ ꯈꯨꯠꯂꯥꯏꯃꯛꯇꯤ ꯊꯥꯗꯦ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯤꯕꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯈꯛꯇꯅꯤ꯫ ꯃꯥꯡꯂꯣꯝꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯎꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯈꯤꯕꯅ ꯍꯧꯅ ꯂꯥꯎꯊꯣꯛꯂꯨꯔꯤ꯫ ꯑꯗꯨꯒ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯥꯞꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯍꯥꯟꯅꯅ ꯃꯈꯣꯏ ꯂꯨꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯋꯥꯡꯂꯕ ꯆꯦꯄꯜ ꯑꯗꯣ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅ ꯄꯥꯜꯂꯤꯕꯔꯥ ꯈꯦꯠꯂꯤꯕꯔꯥ ꯑꯃꯗꯤ ꯇꯧꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯄꯥꯝꯕꯣꯝꯗ ꯄꯥꯏꯁꯤꯟꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯃꯈꯣꯏꯅ ꯎꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ
ꯂꯝꯖꯦꯟ ꯌꯥꯝꯅ ꯌꯥꯡꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯍꯦꯛꯇ ꯎꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯉꯔꯥꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯕꯔꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯅꯁꯨ ꯈꯦꯠꯂꯤꯕ꯭ꯔꯥ ꯄꯥꯜꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯕꯔ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯈꯕꯔ ꯑꯗꯣ ꯄꯥꯅ ꯖꯝꯄꯅ ꯄꯥꯎꯅꯤ ꯒꯥꯏꯅ ꯁꯥ ꯊꯣꯛꯏꯁꯤꯅꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯥꯜꯂꯦꯒ ꯈꯨꯡꯖꯤ ꯁꯤꯌꯦꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯨꯔꯤꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯀꯩꯅꯣ ꯂꯨꯔꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗꯕꯨ ꯅꯪꯅ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯁꯥꯡꯕꯒꯤ ꯂꯤꯠꯁꯤꯜꯂꯤꯗꯨꯕꯨ ꯍꯨꯃꯥꯡ ꯁꯧꯗꯕ꯭ꯔꯃꯤ? ꯅꯠꯇꯦ ꯅꯪꯕꯨ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯁꯥꯡꯕꯤ ꯂꯤꯠꯄꯁꯤ ꯍꯩꯅꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯥꯔꯝꯂꯦꯁꯅ ꯍꯦꯟꯅ ꯍꯩꯅꯩ ꯍꯥꯏꯗꯅ ꯅꯪꯒꯤ ꯑꯥꯔꯝꯂꯦꯁ ꯉꯥꯛꯇ ꯂꯩꯔꯤꯕꯗꯨꯕꯣ ꯈꯨꯗꯥꯡ ꯁꯥꯡꯕꯤꯗꯨꯁꯨ ꯑꯩꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤꯑꯣꯏꯕꯁꯤꯕꯨ ꯍꯥꯟꯅ ꯄꯥꯝꯈꯤꯕ ꯑꯗꯨꯗꯒꯤ ꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯁꯨꯝ ꯃꯔꯝ ꯍꯪꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯂꯨꯔꯤꯅ ꯉꯁꯤꯗꯤꯅꯦ ꯈꯨꯗꯥꯡ ꯁꯥꯡꯕꯤꯁꯤ ꯂꯤꯠꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯂꯤꯠꯂꯤꯕꯅꯤ꯫ ꯑꯗꯨꯁꯨꯅꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏ ꯇꯥꯃꯨꯒꯤ ꯂꯤꯠꯂꯤꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯖꯝꯄꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯔꯤꯒꯤ ꯁꯌꯦꯡꯗ ꯃꯈꯨꯠꯅ ꯕꯥꯛ ꯂꯥꯎꯅ ꯍꯦꯛ ꯊꯥꯔꯨꯔꯤ꯫ ꯃꯍꯥꯛꯅ ꯊꯥꯔꯤꯕꯗꯣ ꯂꯨꯔꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯗꯣ ꯆꯩꯅꯥ ꯌꯥꯝꯅ ꯐꯪꯕꯒꯨꯝ ꯃꯃꯥꯏ ꯑꯗꯣ ꯁꯨꯒꯠꯇꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯗꯨꯗ ꯖꯝꯄꯅ ꯍꯩ ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦꯕ? ꯁꯤꯗ ꯑꯁꯣꯛꯄ ꯂꯩꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯨꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯖꯝꯄꯅ ꯌꯥꯗꯕꯗꯒꯤ ꯂꯨꯔꯤꯒꯤ ꯐꯨꯔꯤꯠ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯂꯨꯔꯤꯅ ꯉꯝꯗꯨꯅ ꯖꯝꯄꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥ ꯐꯨꯡ ꯁꯥꯕꯗꯣ ꯖꯝꯄꯗ ꯍꯩꯖꯤꯜꯂꯝꯂꯒ ꯐꯥꯒꯤ ꯇꯧꯕ ꯁꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯨꯔꯤꯗꯣ ꯅꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯖꯝꯄꯅ ꯑꯩ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯂꯥꯏꯖꯧꯗꯅꯅꯦ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯣꯏꯔꯕꯅꯤꯀꯣ ꯅꯪ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯒ ꯖꯝꯄꯗꯣ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯩꯖꯤꯜꯂꯤꯕ ꯆꯥ ꯑꯗꯣ ꯆꯥꯝꯊꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯇꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯈꯕꯔꯗ ꯉꯁꯥꯏ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯗꯅ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯨꯔꯤꯅ ꯄꯥꯝꯕꯣꯝꯗ ꯁꯣꯛꯂꯤꯕ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯔꯤꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯈꯤꯕꯅꯤꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ? ꯂꯨꯔꯤꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯒ ꯑꯩꯕꯨꯅ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯍꯥꯠꯇ꯭ꯔꯤꯕ? ꯐꯩ ꯍꯣꯔꯦꯟꯗꯤ ꯂꯨꯔꯤꯁꯦ ꯑꯩ ꯇꯨꯝꯕ ꯁꯥꯔꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯂꯕꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯁꯨꯝꯅ ꯖꯝꯄꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯔꯤꯗꯣ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯑꯩ ꯀꯩꯗꯧꯔꯦ ꯊꯣꯛꯂꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯝꯄꯗꯣ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯅ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯛꯎꯔꯤ ꯄꯨꯂꯤꯁ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯖꯝꯄꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯑꯣ ꯐꯔꯦ ꯑꯩꯒ ꯁꯥꯟꯅꯔꯨꯒꯦ ꯅꯪ ꯇꯧꯒꯗꯕꯗꯣ ꯇꯧꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯔꯤꯅ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯄꯨꯂꯤꯁꯅꯅꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯃꯨꯛ ꯐꯥꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯝꯄꯅ ꯍꯦꯔꯥ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯐꯥꯌꯔꯣ ꯇꯧꯁꯤꯅꯨ ꯑꯩ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯝꯄꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯖꯝꯄꯗ ꯏꯕꯨꯡꯉꯣꯔꯥ ꯖꯝꯄ ꯍꯥꯏꯁꯦ? ꯍꯣꯏ ꯃꯥꯅꯤ ꯁꯥꯔ꯫ ꯑꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯁꯥꯔ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯤ ꯉꯁꯤ 5-6ꯅꯤꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ꯫ 5-6ꯅꯤ ꯁꯨꯔꯦꯕ? ꯍꯩ ꯆꯞ ꯆꯥꯕꯤꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯁꯥꯔ ꯇꯥꯡ 19ꯗ ꯂꯥꯛꯆꯕꯅꯤ꯫ ꯇꯥꯡ 19 ꯑꯌꯨꯛꯇꯔꯣ ꯅꯨꯡꯊꯤꯟꯗꯔꯣ? ꯁꯥꯔ ꯑꯌꯨꯛꯇꯅꯤ꯫ ꯑꯌꯨꯛꯇ? ꯑꯣ ꯐꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯤ? ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯔꯤ꯫ ꯑꯣ ꯐꯩ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯉꯔꯥꯡꯁꯨ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯥꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯒꯨꯂꯤꯁꯦ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯁꯣꯏꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯣꯝꯗ ꯆꯦꯟꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯥꯔ? ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯂꯣꯅꯦ꯫
ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤꯒꯦꯗꯅ ꯍꯣꯏ ꯐꯅꯤ ꯁꯥꯔ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯂꯨꯔꯤ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯂꯥꯛꯑꯣꯍꯦ ꯑꯗꯨꯝꯅ ꯖꯝꯄꯅ ꯀꯧꯔꯛꯄꯗꯨꯗ ꯂꯨꯔꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯨꯔꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯨꯔꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯂꯨꯔꯤꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯁꯥꯡꯕꯤ ꯂꯤꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯂꯨꯔꯤꯒꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕꯗ ꯄꯥꯛꯅ ꯉꯝꯂꯝꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯌꯦꯡꯂꯤꯕ ꯈꯔꯗꯨꯗꯗꯤ ꯃꯍꯥꯛꯁꯦ ꯈꯔꯗꯤ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯆꯠꯂꯣꯅ ꯑꯌꯥ ꯄꯤꯔꯀꯥꯟꯗ ꯆꯠꯄ ꯌꯥꯒꯅꯤꯀꯣ ꯍꯣꯏ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯆꯔꯣꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯝꯄꯅ ꯂꯨꯔꯤꯗ ꯄꯨꯂꯤꯁꯅꯤ ꯒꯥꯏꯅ ꯑꯣꯔ ꯄꯥꯎꯔꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯁꯀꯥꯟꯗꯦꯁꯦ ꯅꯪ ꯆꯥꯛꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯆꯥꯛꯇꯨꯕꯨꯗꯤ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯨ ꯂꯣꯏꯔꯦ ꯑꯣ ꯆꯥꯛꯁꯨ ꯂꯣꯏꯔꯕ ꯏꯟꯖꯥꯡꯁꯨ ꯂꯣꯏꯔꯕ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤꯗꯅ ꯍꯣꯏ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯂꯨꯔꯤ ꯑꯃꯗꯤ ꯖꯝꯄꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯁꯇꯦꯁꯟ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯉꯁꯥꯏꯒꯤ ꯖꯝꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯀꯔꯤꯕ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯇꯥꯡ 29ꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯡ 29ꯒꯤ ꯅꯨꯃꯤꯗꯥꯡꯗꯒꯤꯅꯤ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯗꯣ ꯃꯥꯅꯤ ꯇꯥꯡ 19ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯅꯤ ꯇꯥꯡ 19ꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯡ 29ꯒꯤ ꯑꯍꯤꯡꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯤ ꯁꯥꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯑꯁꯦ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯆꯤꯡꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ ꯑꯩꯁꯨꯅꯤ ꯃꯗꯨ ꯈꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯖꯝꯄ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯥꯜꯂꯤ ꯑꯗꯨ ꯁꯥꯔ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯍꯟꯗꯕꯤꯗ ꯀꯧꯈꯠꯂꯒ ꯑꯃꯨꯛꯇꯪ ꯍꯪꯗꯕꯗꯤ ꯐꯔꯦ ꯅꯈꯣꯏ ꯀꯌꯥꯅꯣꯃ ꯆꯠꯂꯨ ꯑꯗꯨꯒ ꯖꯝꯄꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯨꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯖꯝꯄꯗꯣ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯝꯄꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯖꯝꯄ ꯅꯪꯒ ꯅꯪꯒꯤ ꯅꯨꯄꯤ ꯂꯨꯔꯤꯒ ꯈꯪꯅꯔꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯀꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯍꯣꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯍꯣꯡꯂꯤꯕ꯭ꯔꯣ ꯁꯥꯔ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯡ ꯅꯨꯡꯁꯤꯅꯖꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯅꯤ ꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯇꯗꯅ ꯑꯁꯤꯒꯤ ꯚꯔꯥ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕꯁꯤꯕꯣ ꯁꯥꯔ ꯃꯁꯤ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯣꯏꯅꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯕ ꯌꯥꯔꯣꯏꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯕ ꯂꯥꯎꯒꯗꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯔꯣ ꯀꯔꯤꯒꯤꯅꯣ ꯀꯣꯏꯔꯨꯅꯨꯅꯦ ꯁꯥꯔ ꯂꯨꯔꯤꯁꯦ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯌꯥꯗꯦ ꯑꯩꯅ ꯂꯨꯔꯤ ꯂꯧꯔꯤꯕꯁꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯅꯠꯇꯦ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯒ ꯂꯧꯕꯅꯤ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯒ ꯂꯧꯕ ꯃꯈꯥꯗꯤ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯥꯍꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯂꯨꯔꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯍꯥꯛꯁꯦ ꯎ ꯃꯪꯒꯣꯜꯅꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤꯕꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯍꯥꯏꯕꯗꯤ ꯂꯨꯔꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯖꯝꯄꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯨꯔꯤꯗ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯆꯩꯔꯛꯄꯒꯗꯤ ꯌꯥꯎꯈꯤꯕ꯭ꯔꯣ ꯁꯥꯔ ꯃꯗꯨꯗꯤ ꯑꯩ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯤ ꯊꯣꯛꯑꯦ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯅꯗꯤ ꯌꯥꯝꯅ ꯋꯥ ꯂꯥꯎꯅꯈꯤ ꯍꯥꯏꯕ ꯇꯥꯏ ꯐꯔꯦ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯨꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯂꯨꯔꯤꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯒꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯁꯥꯔꯗ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯪ ꯁꯥꯎꯒꯠꯂꯛꯀꯅꯨ ꯅꯪꯅ ꯈꯟꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯔ ꯃꯗꯨ ꯑꯩ ꯍꯥꯏꯕ ꯉꯝꯗꯦꯗ
ꯀꯩꯅꯣꯅꯦ ꯃꯗꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯍꯥ ꯃꯍꯥꯛꯅ ꯃꯤ ꯃꯊꯪ ꯆꯠꯂꯛꯂꯕꯗꯤ ꯃꯍꯥꯛ ꯃꯤ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯔꯛꯀ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤꯅꯦ ꯑꯗꯨꯕꯨ ꯁꯥꯔ ꯃꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯔꯤ ꯏꯁꯤꯡ ꯊꯛꯏ ꯇꯨꯃꯤꯟꯅꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯂꯩꯇꯦ ꯑꯣ ꯉꯥꯏꯈꯣ ꯅꯪꯒ ꯃꯥꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯃꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯧꯕꯒꯗꯤ ꯌꯥꯎꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯣ ꯑꯗꯨꯒ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯆꯠꯄꯒꯗꯤ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯌꯨꯅꯦ ꯁꯥꯔ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯇꯨꯝꯃꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯃꯤ ꯑꯁꯤ ꯃꯉꯥꯏꯔꯦ ꯑꯣ ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯗꯕꯤꯗ ꯃꯥꯕꯨ ꯌꯦꯡꯒꯦ ꯀꯥꯏꯅꯗꯤ ꯈꯟꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯃꯥꯁꯤ ꯇꯨꯝꯗꯕꯤꯗ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯇ ꯉꯝꯗꯦ ꯑꯗꯨꯝ ꯇꯨꯝꯊꯈꯤ ꯑꯣ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦꯀꯣ ꯅꯪꯁꯨ ꯌꯥꯅꯤꯡꯉꯒꯗꯤ ꯌꯥꯅꯤꯡꯉꯦ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯃꯟꯇ꯭ꯔ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯁꯨꯝꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛꯅ ꯑꯍꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯁꯤꯡ ꯑꯁꯤ ꯃꯉꯛ ꯊꯦꯛꯇꯨꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏ ꯊꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯌꯥꯅꯤꯡꯕ꯭ꯔꯣ ꯁꯥꯔ ꯃꯗꯣ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯨꯔꯣ ꯏ ꯊꯛꯂꯨꯔꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯏ ꯇꯩꯕ ꯐꯤꯔꯣꯜ ꯂꯩꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯎꯕꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯣ ꯑꯗꯨꯕꯨ ꯇꯥꯎ ꯆꯝꯄ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯧꯔꯤꯗ ꯇꯥꯔꯤꯕ ꯁꯝꯕ꯭ꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯤꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤꯅꯤ ꯀꯩꯅꯣꯅꯦ ꯁꯥꯔ ꯃꯤꯒꯤ ꯈꯨꯗꯣꯞ ꯑꯃꯗꯤ ꯈꯨꯖꯤ ꯃꯥꯟꯅꯔꯒꯕꯨ ꯅꯠꯇꯦ ꯍꯦꯛꯇꯃꯛ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯑꯃꯒ ꯑꯩꯒ ꯐꯨꯔꯤꯠ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯑꯩꯁꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩ ꯖꯝꯄ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯆꯨꯝꯕꯈꯛ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯈꯪꯉꯨ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯪꯂꯕꯗꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ CCTV ꯐꯨꯇꯦꯖ ꯈꯤꯟꯒꯗꯕꯅꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯂꯥꯏꯁꯦꯟꯁꯒ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯀꯥꯞꯇ꯭ꯔꯤꯕꯅꯣ ꯀꯩꯅꯣꯅꯦ ꯁꯥꯔ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯤꯡꯆꯥꯕꯤ ꯑꯩ ꯍꯤꯡꯆꯥꯕꯤ ꯀꯥꯟꯅ ꯈꯪꯗꯦ ꯁꯥꯔ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯅꯦ ꯕꯗꯅꯥꯝ ꯁꯤꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩ ꯅꯨꯡꯁꯤ ꯂꯩꯃꯤꯟꯅꯔꯤ ꯁꯥꯔ ꯍꯣꯏꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯆꯠꯆꯈꯤꯒꯦ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯅ ꯏꯕꯤꯗꯦꯟꯁ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯂꯧꯈꯠꯄ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯆꯠꯂꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯀꯥꯎꯒꯅꯨ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯁꯥꯔ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯖꯝꯄ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯈꯔ ꯎꯪꯈꯠꯅꯔꯕ ꯃꯇꯨꯡ ꯖꯝꯄꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯃꯤꯌꯥꯝ ꯃꯁꯤꯅꯁꯨ ꯑꯩꯒꯤ ꯂꯨꯔꯤꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯍꯥꯏꯔꯨꯔꯒꯅ ꯈꯨꯗꯣꯞ ꯃꯥꯟꯅꯩ ꯈꯨꯖꯤ ꯃꯥꯟꯅꯩ ꯑꯩꯒ ꯂꯨꯔꯤꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕꯅꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯍꯤꯡꯕ ꯄꯣꯠ ꯆꯥꯕ ꯁꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯏ ꯊꯛꯄ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯨꯔꯤꯗꯤ ꯑꯩꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯁꯨ ꯆꯥꯏ ꯑꯗꯨꯒ ꯃꯍꯥꯛ ꯁꯥ ꯉꯥꯗꯤ ꯂꯥꯏꯔꯗꯅ ꯇꯤꯜꯍꯧ ꯆꯅꯝ ꯐꯥꯎꯕ ꯆꯥꯗꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯤ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯝꯄꯗꯣ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯗꯣ ꯆꯦꯟꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯔꯤ ꯍꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥ ꯁꯥꯎꯒꯠꯂꯝꯕ ꯋꯥꯔꯝꯕ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯕꯁꯤꯗ ꯂꯣꯏ ꯍꯦꯛ ꯐꯩꯗ ꯑꯁ ꯄꯨꯂꯤꯁꯀꯤ ꯋꯥꯕꯨ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯀꯣꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯐꯝꯂꯒ ꯆꯠꯂꯣ ꯏꯁꯤꯡ ꯑꯏꯪꯕ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯔꯤꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯖꯝꯄꯗꯣ ꯂꯨꯔꯤꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯀꯝꯗꯧꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯒꯗꯧꯔꯤꯕꯅೋ ꯐꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯤ ꯆꯥꯔꯤꯕ ꯍꯤꯡꯆꯥꯕꯤꯗꯣ ꯑꯩ ꯏꯈꯨꯠꯃꯛꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯤ
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯖꯝꯄ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯖꯝꯄꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯅꯔꯒ ꯂꯩꯈ꯭ꯔꯤ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁ꯭ꯅꯦꯄꯔꯁꯨ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯁ꯭ꯅꯦꯄꯔ ꯌꯥꯎꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯣ ꯍꯦꯛ ꯎꯕꯒ ꯍꯦꯗ ꯁꯣꯠ ꯇꯧꯒꯗꯕꯅꯤ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯔꯨꯔꯒ ꯖꯝꯄꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯖꯝꯄꯗꯣ ꯆꯂꯥꯛ ꯑꯃ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯨꯔꯤꯗ ꯅꯪ ꯇꯨꯝꯂꯨꯔꯣ ꯑꯩꯗꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯦꯠꯆ ꯑꯁꯦ ꯌꯦꯡꯕ ꯂꯣꯏꯔꯒ ꯆꯪꯉꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯍꯟꯈ꯭ꯔꯤ ꯂꯨꯔꯤꯅꯗꯤ ꯖꯝꯄꯗ ꯃꯇꯣꯝꯗ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯦ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯝꯕ ꯆꯪꯍꯟꯈ꯭ri ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯖꯝꯄꯁꯨ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯂꯨꯕ ꯃꯇꯨꯡ ꯃꯍꯥꯛ ꯁꯣꯐꯥ ꯑꯗꯨꯗ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ri ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯔꯤꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯖꯝꯄꯕꯨ ꯇꯨꯝꯂꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯝꯄꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯔꯤꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯖꯝꯄꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯥꯝꯊꯣꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯤꯚꯤ ꯑꯗꯣ ꯃꯨꯊꯠꯂꯝꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯇꯤꯚꯤ ꯀꯥꯞꯄꯗꯨ ꯀꯥꯞꯈꯤꯗ꯭ꯔꯤ ꯃꯨꯊꯠꯈ꯭ꯔꯦ ꯃꯈꯣꯏ ꯇꯨꯝꯅꯈꯤꯗꯧꯔ ꯃꯥꯜꯂꯤ ꯅꯈꯣꯏ ꯑꯦꯂꯔꯠ ꯑꯣꯏꯌꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯈ꯭ri ꯃꯁꯤꯗꯒꯤꯗꯤ ꯀꯝꯗꯧꯔꯤ ꯂꯨꯔꯤꯗꯣ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯖꯝꯄꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯐꯥ ꯑꯗꯨꯗ ꯍꯤꯞꯂꯤꯕꯗꯨꯗꯤ ꯖꯝꯄ ꯅꯠꯇꯦ ꯃꯍꯥꯛ ꯁꯥꯗꯨꯅ ꯃꯣꯟꯅ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛ ꯍꯤꯞꯄ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯨꯔꯤꯅ ꯈꯪꯂꯛꯂꯕꯁꯨ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯍꯥꯏꯖꯤꯟꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯝꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯖꯝꯄꯁꯦ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛꯀ ꯂꯩꯋꯥ ꯑꯗꯨꯗꯃꯛ ꯁꯣꯜꯂꯒ ꯊꯅꯝꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯝꯄꯅ ꯂꯨꯔꯤꯅ ꯇꯧꯔꯤꯕꯗꯣ ꯑꯁꯨꯃꯛ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯂꯨꯔꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗ꯭ꯔꯤ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯀꯩꯅꯣꯅꯦ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦꯅꯦ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯍꯥꯏꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯍꯦꯛ ꯆꯦꯟꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯃꯗ ꯃꯍꯥꯛꯅ ꯇꯞꯅ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯔꯛꯂꯤꯕꯁꯦ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎꯕꯨꯗꯤ ꯅꯠꯇ꯭ꯔꯤ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯀꯥ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯡ ꯊꯣꯡꯒꯨꯝꯕꯗꯅꯤ ꯂꯨꯔꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯁꯛꯇꯝꯗ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯕꯗꯨꯗꯤ ꯖꯝꯄꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯎꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯂꯨꯔꯤꯒꯤ ꯃꯇꯨꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯈꯛꯇꯅꯤ ꯃꯗꯨꯅ ꯈꯟꯕꯗꯤ ꯃꯍꯥꯛ ꯂꯨꯔꯤꯁꯦ ꯇꯨꯝꯕ ꯆꯪꯈ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯝꯄꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯊꯣꯔꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯊꯣꯛꯂꯛꯂꯦꯅꯦ ꯂꯨꯔꯤꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯖꯝꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯥꯔ ꯃꯗꯨ ꯃꯥꯟꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯦ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯃꯅ ꯑꯃꯨꯛ ꯄꯥꯎ ꯄꯤꯔꯛꯂꯤ ꯁꯥꯔ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯦ ꯁꯥꯔ ꯃꯗꯣ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤꯗꯨꯅꯤ ꯀꯥꯞꯄ ꯌꯥꯔꯕ ꯁꯥꯔ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯍꯩ ꯃꯨꯟꯅ ꯐꯖꯅ ꯌꯦꯡꯈꯣ ꯀꯔꯤꯒꯨꯝꯕ ꯇꯥꯔꯒꯦꯠꯇꯨ ꯁꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯍꯧꯒꯗꯕꯅꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕꯗꯣ ꯀꯅꯥꯅꯣ ꯁꯥꯔ ꯑꯩ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯂꯧꯖꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯆꯨꯝꯂꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯃꯊꯪ ꯄꯥꯎ ꯂꯧꯅꯔꯕꯒꯤ ꯇꯨꯡꯗ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯅ ꯂꯨꯔꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯁꯣꯝꯗꯅ ꯖꯝꯄꯅ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯕꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯝꯄꯅ ꯌꯥꯝꯅ ꯇꯞꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯄꯨꯝꯅꯃꯛ ꯃꯩ ꯂꯣꯏꯅ ꯃꯨꯊꯠꯂꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯨꯔꯤ ꯎꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ
ꯑꯣ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦ ꯍꯤꯡꯆꯥꯕꯤ ꯑꯃ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ ꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯗꯅ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯁꯦ ꯑꯁꯣꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯂꯕ ꯈꯨꯖꯤꯜ ꯑꯗꯣ ꯖꯝꯄꯅ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯝꯄꯅ ꯑꯩ ꯀꯅꯥꯅꯣ ꯅꯪ ꯂꯦꯡꯒꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯝꯄꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯖꯝꯄꯔꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯀꯥꯞꯁꯤꯜꯂꯨꯕꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯗ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯖꯝꯄꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯊꯣꯔꯛꯂꯤ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯖꯝꯄꯔ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅ ꯎꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯝꯂꯕ ꯂꯥꯏꯠ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏꯠ ꯃꯊꯪ ꯃꯊꯪ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯔꯅ ꯎꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕꯗꯣ ꯂꯨꯔꯤꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯨꯔꯤꯒꯤ ꯁꯥꯡꯂꯝꯕ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯇꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯈꯥꯏꯔꯝꯕ ꯑꯃꯗꯤ ꯃꯌꯥ ꯑꯁꯥꯡꯕ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯇꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯨꯔꯤꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯨꯔꯤꯒꯤ ꯃꯊꯕꯥꯛ ꯑꯃꯗꯤ ꯃꯁꯥꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ ꯖꯝꯄꯔꯅ ꯈꯪꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯔꯅ ꯆꯦꯟꯁꯤꯟꯗꯨꯅ ꯂꯨꯔꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯨꯔꯤꯅ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯗ ꯃꯤꯅꯝꯈ꯭ꯔꯦ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯣꯕꯨꯁꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯔꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯟꯊꯒꯦ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯅ ꯌꯥꯔꯣꯏ ꯅꯪ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯣꯏ ꯁꯥꯔ ꯀꯩꯅꯣ ꯃꯌꯥꯝ ꯌꯦꯡꯉ ꯂꯩꯕꯤꯔꯤꯁꯤꯕꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯇꯧꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯝꯄꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯦꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯀꯟꯗ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦ ꯃꯇꯧꯁꯦ ꯄꯨꯈꯠꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯨꯔꯤꯒꯤ ꯃꯁꯥ ꯑꯗꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯑꯆꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯔꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯊꯣꯛꯂꯛꯄꯗ ꯖꯝꯄꯅ ꯁꯥꯔ ꯗꯣꯛꯇꯔ ꯀꯩꯝꯇ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯗꯣꯛꯇꯔ ꯀꯩꯗꯧꯔꯕꯒꯦ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯦ ꯈꯔ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯤ ꯃꯍꯥꯛ ꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯖꯝꯄꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯔꯤꯗꯣ ꯏꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯂꯨꯔꯤꯗꯣ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯍꯤꯞꯍꯜꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯒ꯭ꯌꯥꯟꯃꯛꯇꯤ ꯃꯥꯡꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯂꯨꯔꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯥꯎꯕ ꯋꯥꯔꯤꯒꯨꯝꯅ ꯅꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯜꯂꯒ ꯃꯤ ꯆꯥꯔꯤꯕꯁꯤꯕꯨ ꯅꯪꯒꯤ ꯃꯍꯩꯁꯤꯕꯨ ꯀꯗꯥꯏꯗ ꯇꯝꯃꯨꯒꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯖꯝꯄꯅ ꯀꯩꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯃꯁꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯍꯪꯕꯤꯔꯤꯗꯨꯕꯨ ꯖꯝꯄ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯑꯁꯦ ꯁꯤꯖꯈꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯔꯤꯅ ꯀꯞꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯃꯗꯤ ꯖꯝꯄꯗ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯍꯤꯡꯆꯥꯕꯤꯅꯤ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯔꯤꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯏꯃꯨꯡꯅꯤ ꯇꯧꯕꯇꯕꯨ ꯂꯨꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯝꯅ ꯀꯨꯏꯅ ꯃꯆꯥ ꯌꯥꯎꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯗ ꯅꯤꯖꯗꯨꯅ ꯃꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯈꯣꯏꯔꯨꯝꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯂꯨꯔꯤꯕꯨ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ ꯂꯨꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯃꯍꯥꯛꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯤꯕꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ
ꯑꯗꯨꯝꯅ ꯂꯣꯔꯤꯅ ꯇꯥꯏꯌꯪꯄꯥꯟ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇꯅ ꯂꯨꯔꯤ ꯑꯁꯦ ꯁꯤꯔꯦ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯕꯨ ꯀꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡꯗ ꯐꯔꯦ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯡꯍꯜꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯁꯣꯏꯗꯅ ꯄꯥꯝꯂꯛꯀꯅꯤ, ꯃꯗꯨꯗꯣ ꯅꯈꯣꯏꯅ ꯉꯝꯃꯟꯅꯕ ꯊꯦꯡꯅꯖꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯨꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯨꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯥꯞꯇꯨꯅ ꯍꯤꯡꯍꯟꯕꯒꯤꯗꯃꯛ ꯂꯨꯔꯤꯒꯤ ꯄꯥꯕꯨꯡꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯈꯤꯕꯁꯨ ꯇꯥꯈꯤ꯫ ꯃꯔꯝ ꯄꯨꯝꯅꯃꯛ ꯌꯥꯔꯗꯨꯅ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯂꯨꯔꯤꯅ ꯅꯥꯕ ꯐꯔꯛꯄ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯕꯒꯤ ꯇꯨꯡꯗ ꯍꯤꯡꯉꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯨꯔꯤꯒꯤ ꯄꯥꯕꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯨꯔꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯤꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯤ ꯑꯃꯅ ꯌꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯗꯤ ꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯗꯤ ꯂꯨꯔꯤꯅ ꯆꯍꯤ 15-16 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯟ ꯑꯃꯗꯤ ꯍꯨꯏ ꯍꯧꯗꯣꯡꯅꯆꯤꯡꯕ ꯁꯥ ꯀꯌꯥ ꯏ ꯆꯨꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯨꯔꯤꯒꯤ ꯃꯅꯤ ꯑꯗꯨꯅꯗꯤ ꯂꯨꯔꯤꯗ ꯂꯣꯏꯅꯃꯛ ꯇꯥꯏꯅꯈꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯂꯨꯔꯤꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯍꯣꯡꯈꯤꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯅ ꯁꯨꯌꯥ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯃ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯖꯝꯄꯒ ꯊꯦꯡꯅꯕꯗꯒꯤ ꯖꯝꯄꯒ ꯂꯨꯔꯤꯒ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯔꯤꯅ ꯃꯍꯥꯛꯀꯤ ꯃꯅꯦꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯖꯝꯄꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯖꯝꯄꯅ ꯂꯨꯔꯤꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯅꯤꯡꯗꯗꯨꯅ ꯃꯍꯥꯛꯅ ꯂꯨꯔꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯂꯕꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯗꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯔꯝꯗꯤ ꯂꯨꯔꯤꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯂꯨꯔꯤ ꯑꯣꯏꯖꯔꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯃꯍꯥꯛ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯉꯥ ꯃꯤꯅꯆꯤꯡꯕ ꯍꯥꯠꯇꯨꯅ ꯆꯥꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯆꯅꯕ ꯃꯍꯥꯛꯅ ꯁꯥ ꯉꯥ ꯑꯃꯠꯇ ꯆꯥꯗꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯝꯄ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯔꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯁꯤꯔꯒꯅꯤ, ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯝꯄꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯂꯨꯔꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯑꯃꯨꯛ ꯍꯤꯡꯀꯠꯍꯜꯂꯨꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯨꯔꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯂꯨꯔꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯖꯝꯄꯅ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯝꯄꯗꯣ ꯍꯧꯖꯤꯛꯁꯨ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯂꯨꯔꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯇꯣꯝꯇ ꯄꯨꯟꯁꯤ ꯂꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯝꯄꯗ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯁꯨ ꯎꯏ꯫ ꯂꯥꯎ, ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯩꯗ ꯀꯔꯤ ꯐꯜ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯒꯦ ꯂꯥꯎꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯝꯄꯕꯨ ꯀꯧꯁꯜꯂꯤ꯫ ꯑꯗꯨꯒ ꯖꯝꯄꯕꯨ ꯐꯥꯜ ꯑꯃꯗ ꯐꯝꯍꯜꯂꯒ ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯣ ꯇꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯖꯝꯄꯒꯤ ꯈꯨꯕꯥꯛ ꯃꯩ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯁ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ! ꯑꯣꯖꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯩ ꯑꯁꯤꯗ ꯑꯩꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯔꯒꯅꯤꯒ ꯍꯥꯏꯕ꯭ꯔꯣ?" "ꯑꯦꯔꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯣ?" "ꯍꯣꯏ ꯑꯣꯖꯥ, ꯂꯩꯈꯤꯗ꯭ꯔꯦ." "ꯍꯩ, ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯅꯅꯥꯛꯇ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯦꯅꯦꯕꯣ꯫ ꯃꯗꯨ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯅꯪ ꯑꯗꯨꯃꯛ ꯑꯅꯝ ꯃꯍꯥ ꯆꯨꯗꯨꯅ ꯂꯩꯔꯒꯅꯤ ꯏꯕꯣ." "ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ?
ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯔꯤꯕꯨ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯕ꯭ꯔꯥꯅꯦ ꯍꯣꯏꯅꯦ ꯈꯨꯋꯥꯡ ꯃꯩ ꯑꯁꯤꯗ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯎꯕ ꯉꯝꯍꯟꯕꯤꯌꯨ ꯑꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯗꯨꯒ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯀꯤꯖꯗꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯏꯕꯨꯡꯉꯣ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃ ꯎꯍꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯅꯍꯥꯛꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯑꯣꯏꯗꯣꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯥꯡꯕ ꯁꯥꯡꯗꯕ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯨꯔꯤꯕꯨ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯌꯨꯝꯕꯨ ꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯤꯕꯒꯦꯅꯦ ꯑꯣꯖꯥ ꯈꯔꯕꯨꯗꯤ ꯂꯥꯞꯄꯤ ꯑꯩ ꯕꯖꯥꯔꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯣ ꯐꯔꯦ ꯂꯩꯔꯨꯔꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯍꯣꯏ ꯑꯣꯖꯥ ꯂꯩꯔꯨꯔꯦ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ ꯑꯣ ꯐꯔꯦꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯧ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯇꯧꯒꯗꯕꯨ ꯅꯍꯥꯛ ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯍꯤꯡꯂꯣꯏꯀꯣ ꯑꯣꯖꯥ ꯑꯩ ꯀꯨꯏꯅ ꯍꯤꯡꯅꯤꯡꯗꯦ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯝꯄꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯖꯝꯄꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯖꯝꯄꯁꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯝꯄꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔꯁꯨ ꯈꯤꯛꯇꯣꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯌꯥꯏ ꯑꯃꯗ ꯃꯍꯥꯛꯅ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯑꯃꯅ ꯀꯔꯤꯅꯣ ꯃꯌꯦꯛ ꯑꯃꯁꯨ ꯌꯦꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯌꯨꯝꯒꯤꯅꯦ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯟꯁꯜꯂꯣ ꯑꯗꯨꯒ ꯃꯩꯁꯨ ꯃꯨꯠꯊꯠꯂꯣ ꯑꯩꯅ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ 15ꯁꯦ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯩ ꯑꯃꯠꯇ ꯊꯥꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯝꯄꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯟꯁꯜꯂꯤ ꯑꯗꯨꯒ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯊꯠꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯦꯟꯗꯜ 15 ꯊꯥꯡꯒꯠꯇꯨꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯖꯧ ꯍꯥꯏꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯐꯝꯃꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯅꯃꯤꯠꯇ ꯎꯍꯜꯂꯒꯅꯤ ꯇꯧꯒꯗꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯅꯍꯥꯛꯅ ꯀꯞ ꯂꯥꯎꯕ ꯑꯃꯗꯤ ꯀꯤꯕ ꯌꯥꯗꯦꯀꯣ ꯅꯍꯥꯛꯅ ꯀꯧ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯑꯣꯖꯥ ꯑꯩ ꯀꯔꯤꯝꯇ ꯇꯧꯖꯔꯣꯏ ꯃꯍꯥꯛꯅ ꯑꯀꯤꯕ ꯁꯛꯇꯝꯗ ꯂꯥꯛꯂꯕꯁꯨ ꯑꯩ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯒꯅꯤ ꯑꯦ ꯀꯣꯟꯕꯗꯨꯗꯤ ꯌꯥꯗꯦ ꯀꯣꯟꯅ ꯀꯣꯟꯅꯧꯀꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯍꯦꯛ ꯁꯣꯟꯕ ꯍꯧꯔꯛꯄꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯐꯔ ꯐꯔ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯨꯝ ꯅꯣꯝꯂꯛꯂꯤ ꯃꯨꯠꯀꯦ ꯇꯧꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯝꯄꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯈꯤꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯖꯝꯄꯅ ꯂꯨꯔꯤ ꯂꯨꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯝꯄꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯝꯄꯗꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯄꯨꯝꯅꯃꯛ ꯁꯣꯟꯕ ꯂꯣꯏꯔꯒ ꯖꯝꯄꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯇꯤꯡꯊꯣꯛꯍꯜꯂꯒ ꯈꯨꯕꯥꯛ ꯑꯗꯨꯗ 3ꯂꯛ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇ ꯅꯥꯟꯊꯧ ꯍꯥꯏꯗꯨꯅꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯖꯝꯄꯅ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯅꯥꯟꯊꯩ ꯑꯗꯨꯃ ꯅꯥꯟꯊꯔꯒ ꯃꯍꯥꯛꯀ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯃꯛꯇꯗ ꯂꯨꯔꯤꯗꯣ ꯐꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯀꯨꯏꯅ ꯎꯈꯤꯗ꯭ꯔꯕ ꯂꯨꯔꯤꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯖꯝꯄꯗꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯂꯨꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯨꯔꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯖꯝꯄꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯣꯟꯗꯤ ꯀꯥꯏꯔꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯈꯪꯖꯩ ꯑꯣꯖꯥꯅ ꯄꯥꯝꯕꯤꯔꯤꯕ ꯁꯦꯟꯐꯝꯗꯣ ꯀꯌꯥꯅꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯎꯗꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯈꯔ ꯂꯩꯔꯒꯁꯨ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤꯅ ꯂꯨꯄꯥ ꯂꯥꯛ 2ꯗꯪꯗꯤ ꯄꯤꯔꯛꯑꯣꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯒꯤ ꯁꯦꯟꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯞꯊꯣꯛꯆꯔꯝꯒꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯁꯤꯒꯤ ꯆꯦꯁꯤꯗ ꯂꯣꯏꯅ ꯏꯔꯕꯅꯤ ꯑꯣꯖꯥꯗꯤ ꯀꯝꯗꯧꯅ ꯑꯩꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯍꯪꯉꯛꯀꯅꯤ ꯑꯁꯤ ꯈꯪꯂꯤꯕ ngasi aigi mangda nang thengnagani aduga se chauba chempham ama ingonda pirakkani haibase ngasaina mangda phawkhrabani aise amaibani ne amaiba asomna hairaga mahana chi ado pisallami madugi matung jampana mahaki bek adudagi lupa lak ani lokthokuna amaiba duda piri
ꯃꯇꯝ ꯑꯗꯨꯗ ꯂꯣꯔꯤꯅꯁꯨ ꯖꯝꯄꯗ ꯁꯦꯟꯐꯝ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯁꯦꯟꯐꯝ ꯑꯗꯣ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯁ꯭ꯋꯥꯏ ꯌꯧꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯂꯨꯔꯤꯅ ꯖꯝꯄꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯗ ꯈꯪꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯨꯔꯤꯅ ꯖꯝꯄꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯖꯝꯄꯗꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯂꯨꯔꯤꯒ ꯂꯩꯃꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯝꯄꯗꯣ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯆꯥꯍꯩꯗꯕ ꯀꯌꯥ ꯑꯃ ꯆꯥꯁꯤꯜꯂꯨꯕꯅ ꯖꯝꯄꯗꯣ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯅꯥ ꯀꯌꯥ ꯅꯥꯔꯛꯇꯨꯅ ꯂꯨꯔꯤꯒ ꯄꯨꯟꯅ ꯊꯥ 3 ꯂꯩꯃꯤꯟꯅꯔꯝꯕꯒꯤ ꯇꯨꯡꯗ ꯖꯝꯄꯗꯣ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯖꯝꯄꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯜ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫